social media amadi newspaper singdagi marobe e pausing miyamda thamjari ahanmada Kuki singi lig message translation ama thamjari madade Ccpur gi Zomi singna Kuki singbu thina ngang thatkhre Kuki ahum asina Zomi gi matangda wa ngangbagi Zomi singna thina saibani lamkada na khogi kusi tawbagi mathau tade lam mapu singbu ikai khumnabagi mahota kusi tawraglade tuminna sum yengbase yenglak oi lam laitaba kangbu dina khoise khango 1993 da lanjenaba hojingna maitai gi landa lanjelakpa na khoi afhaw sarakano jogam da Kuki len sunglei leiroi asumna Surchandra Judoka Semboi maitai na translate tawbiragle mathangda ngasi nungyai matung pung 12 makharom taba matamda nungtigi phong pause naharol gi thonang pause gi editor khoirom loya lakpage Imphal gi kontha khabam lai harauba manakta leiba mayum gi geta sakangdava singna nongmai ron kya kapselam lei akupa paw ngai minase nakalamoromda khoirom loya gi Facebook account gi asum thagalakli matade asuyam tamthiba law ha lo fenaba aina kanada kari lan khrage loda thumna nongmai na kapsin du sarobong na laglaga ha do law asumna khoirom loya ma pendana irakle mathangda KCP nongdren komagi kadar mangana kidnap tawduna purak miyo yama Manipur police na kankre Khongjom police station gi manung channa leiba Khongjom tekcham makhale kaida aina thingkhrabal holo KCP nongdren komagi kadar mangana miyo yama kidnap tawduna purambadagi Manipur police na kanba ngamkhiba loinana aidiba kadar manga asiju phagat pangamle haire police na farba kadar singa de Konsam Rohit Singh sahi kulumdoi Yanglen Vikas maite sahi kunmari Thangjam Sanba Singh sahi kunga taret Moirang Them Anand sahi kunthraga taret amadi Kaisam Nelson Singh sahi kunga nifan kawi haire Makhoidagi maru tara yawa 9mm pistol mari kapa yariba maru nivan 12 bore live round ama 4-wheeler gari amaga loinana mobile phone taret phagat pangamle haire mathangda Jurachandpur da pathapum taraba siwa haksang ama leiramlei Jurachandpur district manung channa leiba Khoisangbung village ki mungsong amada pathapum taraba mioi amagi asiba haksang ta adun leiramle haire haujik phaw gi oina asiba haksang ase masang maming khangba ngamdre haina paw asina makha tare mathangda CRPF Ajay Kumar Chana laikhidabada Arambai Tingolna awaba Dorakle Ajay Kumar Kuki militant Singh ambush da Jiribam da laikhidabane